Kada changduna mathanta tumin leirame mayamna langledo yauningbasu phaurudre haujikti maso khangle ngarang niti mabani gi wari khusana no ngalakpada mana off thamlambagi maram phone gi screen do amuk unlock tawi SMS iba amuk hawi Yaroibi nangna hiramdana off thamisa kaigin ayam wari nangna toise kain ai nanga kaina basu ngamngamoi makhoi su thongnasan akhoi ni su kaina gumse aina chakli base nang di chak tabro nang phone hang ai leifam khangdre ai saur ora nang off yam thamning bra ha roommate ki number khangan basu nate nang na toise kaino ba nang gi do ai otli ba haibadur ai wari nang na wa ning ba ado nang off hang ibani wari sanase masi on tawdeni mayumda phone tawselaga nacha nupi do aiga koinaribani aigi nupi oidoini hayura ha kideni masi nupi se Yaroibi ai saurura ai saursu nangonda kimta kaide khanba natro adudi ai amuk saur please phone do hang SMS thana hena makhol thokna kable nupa oirabasu khangjinduna leiba ngamdramal su yamani ka ngamade nahan achelam dawni ko ai nang ka kaina basu ngamoi Yaroibi ai ya waba sangtadi khangbi nangbu ai gi thamoi de lei haidaine ai ya waba ki khangtri no duga machana kappagi makhol tabaduda mama do pakhatna changaktuna thoiba kai noi chana tawriba ma tawsibo kanana kai hairage no khoi pa bungnaro mama kanada su kimta haibiga ai ka shut obanate ichana asuk thamoi sokna kapli se kai do ba yawrage ba sengna hai nangi damak mama leri sidi tai moi do se matam amada thodok thukibado mani mahak tuni nangati na bani ti do magi majin makhoi baba na yam harauna tori e haye matam so thobada lip se na haina ramal mama thamuki mapokta nachana kayam pap to rab hanaki mapok sina thoiba thodok mayam se ai khangduna leiba ngamtre machagi metlu dagi senthariba pirangdo mama na nungshina taithok pirami apikpa angango majabo mathada chena konsele mama gi thoiba chana kappa uragane aine hena leifam khangde se nang kappa to pomna makhau khrabani nang pabung na bani so hana gum amuk loinari sidi aina toki papa aina phangba thajatra pada kunna thaki baki shona warakpa ai ningtre mama ai ningtre adumna haiba honabro nang pabung na ichabu gang pikradudi natai mana nang busune nungsina sol kaido bagi hingning oidoino kapkanu si icha kok chik patar mama ai war ai war icha waba yadiye ekhoi mayam leri sidi mayam na nang bulana loba leiti ai tasita tamuk idai bagam ai leinai khangdaba ekhoi shu khangba kuidre mana sida posting laklaba matungda wari sabadi ekhoi so dum tai amuk su pai lana longna dawraba imung hanagi matawgum loinaba phangba mama mayam su lakpa honare mau yenge haiduna aina sida sum leisilladine natai mama thanta nungayar ai kashu tawdre mama college cha toina tro mama jak thangat pige ko ngasidi khara chile alu ngaktane ngari thum thaga metpado adu chaba taba ai kemta chaningtre hai chakhaw hangan ba honade mama nang na ba thongbi kapkanu ko nakok chikpa tare ai kashu tawde mama mila ai hai to unabiur thoiba aidi changaktuna ne kapi kapte yengdoini ko mama thokhibaga call try taw adumak off le debita call tawsele angan ba oirasu class chat kramale project ki chilli de hana haikibani simaso paide aigi ne habit matta sandraman pattaba mapok habda aigi mapok soiram mapa phuba gamba ibu kayam juko chadoin wasa kharayam para phadaw khangba ngamtraga koksido khralwer tanja chana lakpasu call tawrakle numidang khara henjilura male marol di khara phaire bro lon de ngon dagi bro ne na phai ngarang kana ga puluge
ꯂꯣꯛ ꯊꯨꯡꯗꯣꯏ ꯃꯥꯜꯂꯦ ꯑꯗꯨꯒꯤꯅꯤ ꯑꯣꯍꯣ ꯑꯗꯨ ꯑꯣꯏꯔꯦ ꯍꯤꯗꯥꯛ ꯆꯥꯁꯜꯂꯣ ꯗꯣꯛꯇꯔꯒꯤ ꯅꯨꯄꯥꯁꯨꯅ ꯍꯩꯔꯦ ꯍꯥꯏꯕ ꯂꯩꯇꯕꯅꯤꯀꯣ ꯉꯔꯥꯡ ꯅꯤꯇꯤ ꯀꯣꯜ ꯇꯧꯔꯛꯑꯝꯃꯦ ꯍꯥꯏ ꯑꯩꯈꯣꯏ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯍꯥ ꯃꯥ ꯀꯩ ꯍꯥꯏꯔꯛꯏꯅꯣ 이씨 ꯃꯇꯨ ꯄꯟꯕꯗ ꯍꯥ ꯀꯥꯏꯅꯒ ꯑꯣ ꯐꯣꯟ ꯇꯧꯔꯛꯑꯝꯃꯦ ꯑꯩꯈꯣꯏ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ ꯍꯥꯏꯕ ꯃꯥꯅ ꯅꯪꯕꯨ ꯁꯦꯟꯅꯍꯟꯅꯤꯡꯕꯩ ꯃꯑꯣꯡꯗꯁꯨ ꯍꯥꯏꯔꯛꯄ ꯃꯥꯜꯂꯦ ꯅꯕꯥꯅꯤ ꯈꯠꯅꯕ꯭ꯔꯣ ꯈꯠꯅꯕ ꯀꯩꯝꯇ ꯂꯩꯇꯦꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯋꯥꯔꯤ ꯂꯤꯔꯝꯃꯤ ꯕ꯭ꯔꯣꯅ ꯀꯞꯂꯛꯄꯗꯨꯗ ꯃꯥꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯕ꯭ꯔꯣ ꯌꯥꯝ ꯍꯦꯟꯅꯁꯨ ꯈꯟꯖꯤꯟꯒꯅꯨ ꯃꯥꯅ ꯑꯣꯐ ꯊꯝꯖꯤꯟꯕ ꯌꯥꯕ꯭ꯔꯣ ꯑꯩꯈꯣꯏꯁꯨ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯄꯥꯎ ꯐꯥꯎꯖꯟꯗꯧꯅꯤ ꯃꯥꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯣꯐ ꯊꯝꯈ꯭ꯔꯗꯤ ꯑꯩ ꯉꯥꯎꯗꯨꯅ ꯆꯠꯀꯗꯕ ꯃꯥꯜꯂꯦ ꯅꯣ ꯕ꯭ꯔꯣ ꯑꯗꯨꯝꯅ ꯇꯧꯕ ꯍꯧꯅꯗꯦ ꯅꯨꯄꯥꯗꯤ ꯅꯨꯄꯥ ꯑꯣꯏꯅ ꯂꯩꯗꯧꯕ ꯌꯦꯡꯉꯨ ꯍꯞꯇꯥ ꯑꯃ ꯍꯦꯟꯅ ꯑꯣꯐ ꯊꯝꯕ ꯉꯝꯕ꯭ꯔꯥꯗꯣ ꯃꯆꯦꯗꯣ ꯅꯈꯣꯏ ꯇꯥꯃꯣꯒ ꯂꯨꯍꯣꯡꯉꯒ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯂꯧꯕꯗꯤ ꯅꯠꯇꯦꯗꯅ ꯈꯪꯗꯦ ꯕ꯭ꯔꯣ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯋꯥꯈꯤꯅꯣ ꯀꯔꯤꯅ ꯐꯒꯗꯒꯦ ꯍꯥꯏꯗꯣ ꯈꯟꯅꯁꯤ ꯋꯥꯕ ꯌꯥꯗꯦꯀꯣ ꯅꯪꯒꯤ ꯅꯗꯥꯎ ꯂꯩꯔꯤ ꯕꯤ ꯁ꯭ꯇ꯭ꯔꯣꯡ ꯕ꯭ꯔꯣ ꯃꯥ ꯐꯣꯟ ꯑꯣꯟ ꯇꯧꯔꯛꯀꯗꯕ ꯃꯥꯟꯗ꯭ꯔꯦ ꯃꯥꯒꯤ ꯀꯣꯂꯦꯖ ꯃꯃꯤꯡꯗꯣ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛ ꯀꯅꯥꯒ ꯂꯩꯒꯦ ꯍꯣꯁꯇꯦꯜꯗ ꯂꯩꯕꯅꯤ ꯂꯩꯐꯝꯒꯤꯗꯤ ꯀꯣꯂꯦꯖꯁꯨ ꯈꯪꯉꯤ ꯅꯪ ꯍꯧꯖꯤꯛꯅꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯌꯨꯝꯗ ꯀꯩꯝꯇ ꯈꯪꯍꯟꯕ ꯌꯥꯗꯦ ꯑꯩ ꯅꯣꯏꯗ ꯂꯥꯛꯀꯦ ꯃꯊꯪ ꯍꯞꯇꯥꯗꯤ ꯑꯩꯈꯣꯏꯗ ꯂꯩꯃꯤꯟꯅꯔꯨꯒꯦ ꯍꯥꯏꯅꯅꯦ ꯌꯨꯝꯗ ꯍꯥꯏꯔꯝꯒꯦ ꯐꯥꯔꯝꯗ ꯆꯠꯀꯗꯕ ꯂꯩ ꯍꯥꯏꯅ ꯑꯦ ꯑꯗꯨꯒ ꯀꯩꯗꯧꯗꯣꯏꯕ ꯗꯦꯜꯂꯤ ꯆꯠꯇꯣꯏꯅꯤ ꯀꯩꯅꯣ ꯅꯨꯄꯤꯗꯨꯁꯨ ꯅꯪꯗꯧꯅ ꯋꯥꯔꯝꯗꯧꯅꯤ ꯀꯩꯅ ꯐꯒꯗꯒꯦ ꯍꯥꯏꯗꯣ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯒ ꯐꯣꯜ ꯇꯥꯗꯧꯅꯤ ꯅꯪꯅꯁꯨ ꯁꯣꯝꯗ ꯀꯞꯄ ꯃꯥꯅꯁꯨ ꯑꯁꯣꯝꯗ ꯀꯞꯄ ꯑꯅꯤꯃꯛ ꯋꯥꯕ ꯐꯣꯜꯁꯨ ꯐꯪꯗꯕ ꯀꯩ ꯀꯥꯟꯅꯅꯤꯁꯦ ꯕ꯭ꯔꯣ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯋꯥꯒꯅꯣꯃꯤ ꯑꯁ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯌꯥꯔꯣꯏ ꯃꯌꯥꯝ ꯃꯃꯥꯡꯗ ꯀꯩꯝꯇ ꯈꯪꯍꯟꯒꯅꯨ ꯑꯍꯜ ꯂꯃꯟꯗꯤ ꯆꯠꯅꯕ ꯆꯠꯅꯗꯕ ꯌꯥꯝ ꯌꯦꯡꯖꯕꯅꯤ ꯑꯗꯨꯅ ꯐꯔꯛ ꯇꯥꯔꯛꯀꯅꯤ ꯑꯩ ꯀꯣꯂꯦꯖ ꯆꯠꯂꯅꯤ ꯍꯥꯏꯔꯒ ꯅꯈꯣꯏꯗ ꯂꯥꯛꯑꯒꯦ ꯅꯈꯣꯏ ꯄꯥꯕꯨꯡꯅ ꯑꯃꯨꯛ ꯐꯥꯔꯗꯤ ꯑꯗꯨꯒꯤ ꯋꯥꯗꯣ ꯀꯣꯟꯅ ꯈꯨꯝꯃꯁꯦ ꯑꯩ ꯃꯌꯥꯝꯅ ꯂꯥꯡꯕꯁꯦ ꯇꯥꯔꯒ ꯍꯦꯟꯅ ꯏꯁꯥꯁꯦ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ ꯑꯍꯣꯏ ꯕ꯭ꯔꯣ ꯂꯥꯛꯑꯣ ꯆꯥ ꯑꯍꯥꯎꯕ ꯑꯃ ꯄꯤꯊꯛꯀꯦ ꯕ꯭ꯔꯁ ꯐꯥꯎꯗꯤ ꯇꯧꯔꯛꯑꯣ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦꯅ ꯆꯃꯣꯠꯅꯅ ꯂꯩꯕ ꯍꯧꯅꯗꯦ ꯏꯟꯐꯦꯛꯁꯟ ꯂꯥꯛꯄ ꯌꯥꯏ ꯐꯣꯟ ꯊꯝꯈꯤꯕꯒ ꯃꯇꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯤꯛꯄ ꯍꯧꯔꯝꯃꯤ ꯀꯔꯝꯕ ꯚꯤꯂꯦꯖꯇꯩ ꯈꯣꯡꯗꯥꯔꯛꯄ ꯅꯨꯄꯤꯅꯣꯅ ꯍꯥ ꯅꯀꯣꯛ ꯄꯥꯟꯗ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣꯕ ꯀꯩꯅꯣ ꯅꯣꯡꯉꯥꯟꯕꯒ ꯏꯁꯧꯗꯤꯕ ꯅꯪ ꯉꯁꯤꯅꯦ ꯅꯄꯥꯝ ꯌꯧꯕ ꯁꯣꯏꯔꯣꯏꯀꯣ ꯁꯥꯟꯅꯗꯧꯕ ꯋꯥꯔꯤꯅ ꯁꯥꯍꯧꯗ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯉꯥꯡꯉ ꯂꯩꯔꯝꯃꯤꯗꯣ ꯀꯩꯒꯤꯅꯣ ꯑꯩꯅ ꯀꯅꯥꯗ ꯀꯩ ꯍꯥꯏꯈ꯭ꯔꯒꯦ ꯑꯩꯅ ꯅꯪꯕꯨ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯈꯨꯄꯥꯛꯅ ꯁꯦꯠ ꯐꯥꯎꯕ ꯊꯥꯗ ꯂꯥꯛꯏꯁꯤ ꯁꯤ ꯃꯌꯥꯝꯁꯤ ꯊꯣꯛꯅꯕ꯭ꯔꯥ ꯑꯦ ꯖꯨꯇꯥꯗꯕꯤ ꯑꯩꯁꯨ ꯁꯥꯎꯕ ꯍꯩꯀꯣ ꯑꯩꯅ ꯁꯥꯎꯔꯛꯑꯗꯤ ꯐꯔꯛ ꯇꯥꯅꯅꯤ ꯉꯔꯥꯡ ꯆꯥꯛ ꯆꯥꯅꯕꯗ ꯊꯛꯎꯕꯒꯤ ꯌꯨꯗꯣ ꯃꯅꯤꯜ ꯍꯟꯗ꯭ꯔꯤꯕꯣ ꯑꯣꯟꯁꯤꯜꯂꯒ ꯆꯤꯛꯂꯛꯏꯁꯦ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯑꯩꯒꯤꯁꯨꯅꯦ ꯃꯥꯃꯗꯣ ꯄꯨꯂꯤꯁ ꯑꯣꯏꯔꯤ ꯅꯪꯅ ꯙꯞ ꯄꯪꯇꯧ ꯇꯧꯔꯒ ꯀꯤꯒꯗꯕ ꯅꯠꯇꯦ ꯀꯌꯥꯗ ꯅꯄꯜ ꯇꯧꯔꯤꯅꯣ ꯅꯪ ꯉꯁꯤ ꯅꯄꯥꯝ ꯁꯣꯏ ꯌꯧꯅꯤ ꯅꯪ ꯆꯠꯇꯕꯕꯨ ꯀꯨꯏꯔꯦꯅꯦ ꯆꯠꯂꯨꯁꯤꯔ ꯈꯪꯗꯦ ꯚꯔꯥ ꯄꯤꯒꯦ ꯃꯇꯝ ꯈꯔ ꯂꯩꯔꯨꯔꯣ ꯑꯔꯤꯕ ꯀꯦꯁꯇ ꯂꯣꯏꯁꯤꯜꯂꯒ ꯂꯥꯛꯀꯦꯁꯨ ꯑꯃꯨꯛ ꯂꯥꯛꯑꯣ ꯀꯩꯅꯣ ꯉꯥꯎꯔꯕ ꯗꯗꯥ ꯅꯪꯕꯣ ꯀꯩ ꯋꯥꯍꯩ ꯋꯥꯇꯥꯅꯣ ꯑꯗꯨꯕꯣ ꯅꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯌꯨ ꯅꯊꯟꯇ ꯏꯁꯧ ꯂꯥꯡꯕꯒꯤ ꯃꯍꯨꯠꯇ ꯀꯩꯅ ꯐꯅꯤ ꯍꯥꯏꯗꯣ ꯇꯥꯟꯅꯁꯦꯕ ꯅꯨꯄꯤꯅ ꯈꯣꯜ ꯅꯧꯊꯔꯛꯂꯗꯤ ꯁꯥꯎꯔꯝꯕꯒ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯥꯡꯈ꯭ꯔꯦ ꯉꯔꯥꯡ ꯅꯤꯇꯤ ꯐꯣꯟ ꯇꯧꯔꯝꯕꯗꯣ ꯅꯀꯣꯏꯅ ꯅꯃꯥꯒ ꯑꯥꯔꯕꯤꯒ ꯇꯣꯛꯅꯔꯁꯦ ꯍꯥꯏꯕ ꯑꯣꯏꯔꯝꯃꯦ ꯀꯩꯒꯤ ꯃꯥꯗꯤ ꯋꯥꯍꯩꯗꯗꯤ ꯃꯥꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯃꯥꯜꯂꯤ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯑꯝꯇ ꯈꯟꯗꯕ ꯃꯥꯜꯂꯤ ꯃꯥꯅꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯃꯆꯤꯜꯃꯛꯅ ꯀꯥꯏꯅꯔꯁꯦ ꯍꯥꯏꯕꯗꯤ ꯉꯝꯃꯝꯃꯣꯏ ꯑꯗꯨꯅꯅꯤ ꯑꯗꯣ ꯃꯔꯝꯗꯣ ꯀꯩꯒꯤꯅꯣꯕ ꯑꯥꯔꯕꯤ ꯍꯣꯏ ꯇꯥꯃꯣꯗꯣ ꯉꯔꯥꯡ ꯅꯨꯄꯤ ꯆꯦꯜꯂꯛꯑꯦ ꯍꯥꯏ ꯅꯨꯄꯤꯗꯨꯅ ꯅꯤꯇꯤꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯆꯦ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯨꯡꯉꯥꯏꯇꯦꯌꯦ ꯌꯥꯝꯅ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯏꯁꯧ ꯂꯥꯡꯉꯤꯗꯣ ꯅꯪꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯅꯦꯅ ꯇꯧꯏꯗꯣ ꯐꯖꯅ ꯃꯃꯨꯠ ꯇꯥꯅ ꯁꯥꯟꯅꯔꯝꯃꯗꯤ ꯐꯗꯧꯕ ꯑꯗꯨꯕꯨꯗꯤ ꯃꯥꯁꯨ ꯀꯞꯄ ꯃꯥꯜꯂꯤꯅꯦ ꯃꯈꯣꯜꯗꯣ ꯑꯩꯅꯗꯤ ꯅꯥꯒꯅꯤ ꯍꯤꯗꯥꯛ ꯆꯥꯎ ꯀꯥꯏꯅ ꯍꯥꯏꯔꯤꯅꯤꯅꯦ ꯑꯥꯔꯕꯤꯁꯨ ꯄꯪꯀꯞꯇ ꯀꯞ ꯂꯩꯔꯦ ꯑꯩꯅꯗꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯌꯨꯝꯒꯤ ꯃꯤ ꯀꯅꯥꯝꯇꯗ ꯈꯪꯍꯟꯒꯅꯣꯅ ꯍꯥꯏꯈꯤꯕꯅꯤ ꯐꯖꯗꯦꯅ ꯀꯥꯏꯅꯕꯗ ꯇꯥꯔꯤꯕꯣ ꯃꯆꯦꯒ ꯃꯌꯥꯝꯕꯒ ꯆꯦꯜꯂ ꯀꯩꯗꯧꯔꯒꯦ ꯈꯪꯅ ꯈꯪꯅ ꯀꯣꯏꯅꯈꯤꯕ ꯅꯠꯇ꯭ꯔꯗꯤ ꯑꯗꯨꯅꯤ ꯑꯩꯁꯨ ꯍꯥꯏꯔꯤꯁꯦ ꯅꯨꯄꯤꯅ ꯀꯩ ꯍꯥꯏꯔꯛꯇꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯩ ꯇꯧꯒꯗꯒꯦꯗꯣ ꯈꯟꯅꯔꯅꯤ ꯑꯩ ꯐꯣꯟ ꯇꯧꯁꯤꯜꯂꯨꯔꯥ ꯃꯥꯒꯤ ꯉꯔꯥꯡ ꯇꯧꯔꯛꯄ ꯅꯝꯕꯔꯗꯣ ꯁꯦꯞ ꯇꯧꯈꯤꯕꯅꯤ ꯐꯣꯟ ꯑꯣꯐ ꯊꯝꯈ꯭ꯔꯦ ꯍꯥꯏꯌꯦ ꯑꯥꯔꯕꯤ ꯂꯥꯛꯀꯅꯤ ꯍꯧꯖꯤꯛ ꯅꯪꯒꯤ ꯁꯣꯅꯣ ꯆꯨꯕꯩ ꯇꯥꯏꯞꯇꯅꯦ ꯋꯥ ꯄꯉꯥꯡ ꯉꯥꯡꯕꯗꯣ ꯇꯧꯒꯅꯨꯀꯣ ꯍꯣꯏ ꯑꯗꯣ ꯋꯥꯐꯝꯁꯦ ꯏꯃꯥ ꯕꯕꯥꯗ ꯍꯥꯏꯔꯁꯤꯔꯣ ꯑꯩꯅ ꯁꯣꯅꯣ ꯆꯨꯅꯣ ꯍꯥꯏꯗꯣ ꯀꯅꯥꯗꯅꯣ ꯍꯥ ꯃꯈꯣꯏ ꯌꯨꯝ ꯌꯧꯔꯣꯏꯗ꯭ꯔꯣ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯣꯏꯅ ꯇꯝꯊꯣꯛꯑꯗꯤ ꯃꯈꯣꯏ ꯏꯃꯨꯡꯒ ꯑꯩꯈꯣꯏ ꯏꯃꯨꯡꯒ ꯑꯗꯨꯛ ꯌꯥꯝ ꯂꯨꯅ ꯂꯣꯏꯅꯔꯤꯗꯨꯗꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯀꯩꯝꯇ ꯍꯥꯏꯔꯔꯣꯏ ꯃꯃꯥꯟꯅꯕꯒꯤ ꯃꯅꯥꯛꯇ ꯂꯩꯕꯅ ꯀꯞꯅꯤꯡꯂꯁꯨ ꯈꯪꯖꯤꯜꯂꯝꯃꯤ ꯂꯥꯛꯄꯁꯨ ꯑꯣꯐꯤꯁꯀ ꯑꯃꯠꯇ ꯆꯠꯇ꯭ꯔꯦ ꯅꯥꯔꯦ ꯍꯥꯏꯖꯤꯜꯂꯒ
Davidta call tawduna wari sanarami. Davidna, bro, aingonda hairamlidunadi aidi kaya thazade ma on tawrakani haiba. Kaidobai on tawroidoino? Sima ma sinkibasu yai hojik matamdabo. As nungaiteda yamna. Aishu kai haidoino haifam khangdre. Bro, nangi so apamba marolamdi haiduna. Tumina sumsukto leibana kanaroi. Bro, yumgi ahaldi khanganbino haina yam kana hairakpani. Masimadi tawbiro. Atai tawdrasu kai tawba yai khanase. Delhi chattuna magaiga saksak unaduna wari saba pap. Aduna ahumma lakadro. Bro, unaraga wari sabana phadaw mali. Aigi wakhaldasu. Phone do sum off tawkhradi amasi ngawrani. Nangdi aduda leibanina phaido. Aidi sida leibanina yengba ngama. Kaidenoda pau tara phau leifam khangwa. Imphal to Delhi say flight ticket maman kyam leibazana. Aigi smartphone ama leigena yumde paisa thalak tangairi. Kona matungda leirasu yai. Nangna chatke lepadi sidagi ka ase ticket. Pikpa chawba to ogane. Thabak tawba ay ama leirisa kai kanadoino. Ha, aina kakani. Nakhoigi paisa leizabaduna ahenba cross hour. Okay bro. Aigi su tungsenba khradi lei. Yumda pabungda hairasu hairaki. Ay maga unaduna wari yam sananiki. Chap chabi mafam khang bro. As college hostel da lei haibani. Aduna yarabani. Delhi bu wow in tawardana. Maitei machadu yam leirududi. Amada hangalore. Ado hotel ki paisa di kyam hoiramne. Ay akhoi hungi ticket ka leinabaga do sillagi. Sida kok sarano. Nangnane nayumda halaga akhoi gi farm da aiga punna chattuna leirugena haidoba. Mamangda so dum leibanina yabasu yaida. Adugi khudong jablo lauduna Delhi da leirus. Hala aga khangbadudine training chaisan. Akhoi di chatlure unarure lure. Ado noi baby ne yagadro. Aigi nupi di kainarasune marup anina ne hanjina hanbangam. Aigi marup kainabadi ituna hanjina hanbangam. Yare chatlase yengma. Aigi so lip ki GM ta iraga thasilamgi. Timing do yenga ko. Hoi. Nungdang wairam oibaduda phone do lauthokduna amuk call tawseli. Adumak off le. Handaksu SMS amamuk thajili. Yaroibi, ayam war. Nang on hek topaga call tawpa kawganuko. Aina wari se nang khangbidaba tawga. Ay kape. Nang thema. Mayumda haningdabana loirabani. Handaba yadabagi halaklame. Lakpa samagi matungda inare. Dorena. Thoiba, kolesu lagde haine. Phone tawrasu amuk chatli, amuk kaktatli. Kaidoba yaurage haina pakhatnari ni somdade. Sekharna, lakpasu yaurina. Au tamo. Akhoi mama wan tharaktana hospital da pukhatpado. Ai tomta ngamaroidaba. Adugi mangonda call adum tawsilaba. Babasu yumda leitaba. Tomda mama di pakhatpa hoduna akhoi ngangbasu tade. Kaptuna kagi thong lunsinduna leikre. Namabu kauduna ne thong hangnaba hayo. Natai mathilura halakpadagi kapal lepdribani. Hoi pabo. Tamosu pabungsu punna leiringai ai wafam amta hudukjagi. Hekta hayo ne lakpa kai wano. Imasu masa ngamdre. Baba farm da leinin tawrambado yarar. Hanasu leiminakre arbiga aiga farm sangboina leiminaruge yagadra. Ngasidi natai mathin khida ngairi. Samji khainaba thoknine. Thoiba, nangdi kai hariba. Nangi marup na harisida. Makhoi shumiyam leiba nate. Ngasi natrasu hayeng chatpadi kaidabro. Aduni, hayeng orsa kimta kaiba leiteda. Kaidi upai le. Chatpa tabani. College na kamay doba. Hana silip amta laudri. Oja singda haiduna laubadi. Adumadi pabung noina sinbirodana. Tangay padradi toba tabanine. Tamogi luhongbada nganta laktuna khoi mayam thabak nomdoni. Itay masu masak phazay haintay. Uhawdaba chaida. Kona mukhangnahange adugidi. Matam yam leirida. Nangdana duty chatli haidana laktradi khangde. Shoidana laknida. Kahigi laoidoino. Bro, ay mamaga wari sarukiki. Chak charaga hankoko nangso. Yara, yumda mi yam lehoba nate. Nang khangina dro. Tamoso uningbay sum lakpa na ise. Chak charadi nungaydoba lakpa. Mangani chakobado. Atuda phazan charagi. Thawbalgi chak ensangdo charage na ngairaba na ide. Hai, thawbalgi udraso ikhoi sidana khoi pulab. Sangbaga chak amuk chara loir. Ima nai haido khara cheksin biu ko. Hoi pao, atude ay muk chaloki. Bro, nang pirolo khara hapaga purakpana di pani ko.
नुमित क्यानी लेनी है ngam-dribani. Adumadi phanaba sinjesani. Mamaga hana wari amta sanajagizanu. Tamo, chalukige. Thongdu hangu yadana leramba mamasu macha atombagi makhol tabada hanglei. Kaduda mama macha khakta lerami. Mama, nacha isa du kyona nungshibra. Aigidamak babunga tamuga anina kobada thong hangde na haise. Aina nang kadai chatki kaidauki hangbada college ni hai. Thengakpada phone tawduna hangde. Lagde haire. Sidabu makhoina cheksindabai natradi kanana oidoino. Ai hairamdri saunuko. Phone tawrasu nangdi paide. Thoiba nang khangtagi khanbadane mama yam waine he. Lagboida chattaba yadabagi chatlubani. Makhoishu mi adu yam leiba nattabani. Icha chak lambro. Lamdeda mama ngasai chaba phautomdribani. Nataimagi mama nane nangbu hangakbani. Yam luna khangnaba maline nanga magade. Manau nupido nanga su class manaiye. Mama matungda hairamda taklamda mafam amada su chatkanuko. Ado ai hayeng dilakpo hoigi family famda ibani lekpa chatluni. Numit khara leiraga mukhalaki. Thoiba icha mama da wa amata lot kanuko. Makhoi ani na michang oikrasune ai dine icha ge adum oiradawni. Mama ai kesu loted. Asengba hairisidi lakpa hoida chatlugena. Phisi da kiba paisa du lauthokduna sese migi da leiba haise selgi mathau tarakani si thamjilo. Mama phone bai da batawganu ko aina tawrapa khudingi pairakadaba nangna chak chai chade khangdaba se lepham khangde. Akhoi mama su ai udri khai chak chadaba do tawganu nasado sokjilani. Hoi itai mabudi laani mama gi mateng pangnaba ado oirasu chadabadi tawnu hakchang kan manalandi. Aidine icha atombagi maulak poina ngairani. Hera mama aigi nupida thabak loin tawhanbadi dharma leiteda khara khaido khansi. Aina haibadi adu nattene adu natabadi ke o aise ngasi nupi jelamani khaluriraba adudi am laleda nacha laik tambaga loishinkini. Thoiba mama ai ko yam chi ngasai de ko chinchelu ngakta patharo ki. Patharo chak asaba khradi chasi ko ai chagi semage. Hoi adudi ai ka da fi hongtoga pathabo ina ngairamage. Macha nupa hek thokhibaga mama na oina mitlu pirang sintharami. Imagi thoiba nangna khangliba awabado mama khangdaba nattene. Ichana lot ke yauna lotlabanina aigidi kari upai leiri. Nangna yumda hanjindabi phone chu pairakte tabada thokhaidaba thaudo thokduna ichagi punsi lopkhiba oigadra pakhatbage. Ai khagi lakpa hoida chatpasu natte nang soidana rasrigi manau piniti do unaba chattoi natra. Mama ke thoiba aise nang bu poklibani atai da lot asune aigonda di lot ke khanuko. Ichana tawgi khanba thabaktane mai pakpada oi. Kaino tawriside nacha atombadi chatkre nangna swaidana tomta mukkaptuna leiramisibu kaigino kana kaidobu yaurage. Ha khoidau sikpa thabak yam tawrakkanuko. Yam hai oiramine waga hangba haiba yaramdrene. Hanu thangsida karan taganuda. Hanu thangsida ne ukil tanaduna court karase aduga khaidoknarase. Nangna nacha ahalse lauro aina atombasi laurage. Karan ngangnuko mama ngasai thilurido namau nupini. Aduna ne nangi nacha ahalgi icha atombagi natte. Ngasi ko yam haurakanu khainani ko nangsune nangi tawju aisune aigi mungi tawjani. Kadaidano ne mo ho ichagi chanaba chak semuge kai haning balairige ko na korta hainarasi. Masidi phasana ngauridana mamau lakpadagi thop chaiba haurini. Aibu ko ki doctor amata na hogadrane. Chakhumda macha nupa leirambadu ubada isau langningbiga tawi uthokpadi natte. Mama akhoi thoibe nga tawbado aigi mapiram. Natu chelaba nangna angangsiga manana chaningiro. Ngasai lamamani angangse. Akhoi mai wata side. Hai kemta hairun aingonda su tawramlibani isausi. Adubu mana vidra loir. Aina haibado nasana ready da leijar. Tu aingonda muktare. Kaino pabunga mama khatnarubro. Kaigino khana deda ngasai gi manindo halamkir
Masu wazaraban. Aikhoina manabidra loire. As chakse ai thiragi pawo. Hoi thiro. Namadine. Mauga kharadi chakibani. Amuk lambasu yai. Khara thambiramo. Magi sengna chazaba yanaba. Hoi. Thangnaba numetta hainakibagi matung inna ahumdu Delhi airport ta karumda chatsige haina tanaduna leirami. David na masi mishina yam haibai mongda leifamga ticket ka kem khallunu ai phanaba sini kain. Lakpana hotel gi charge to ibige haidoni wahai soinari. Kamai do sa haino college address to da chachira natraga atopa kana khangnaba legi yengasira. Ngai ko map tong te yenki. RB ga David ka Kharap hari lakpadi sunglass tumaga setliba firul duga phajabani mana sariba makhoi ahum leptuna leiriba duda Nikhil su changsilaktuna mayam nungairi ko yam thajadi Delhi sida aina ngasai RB ga lakpagadi udi ubani kauge tawar nang haudraba nang di sida kadoiba ichegi luhongba yaurubani bachogi machagi ngasi amuk changakpani nang si tambro tamme noi ahum di yam thajadi mafam sida Nang sida leiradi anakpa hotel aneiba kangamni adu taw aikoi athuba thaba magini si address ni aiga naknare do nakoi na hari address di niti hoigi college ni lambi do takpa yagadra yam formal oidrasu yanida adum casual oina wari sasi hotel da muk leirudrasu aigi do leise kaabudi kharapi imanaba amaga leibani masu lakiro David na 1 BHK ro nati 2 BHK ni Kadu krapik ba adugi haibani as nai bike gi wai to ase akoi khangde phare adudi nang ni tiu na han bata ba adudi ngamoida bro akoi na ngamna ba na se mi gi matam han ba hona de hotel da leira su leise sida wari sa ba nungai tre ai gi da yo badang yo rukisi aduga wari makha du sanarase ahum du ina duna Nikhil gi da thunglare makhoina thokpa plan da pangsin da selam Nikhil do wangang da tuminle David sauna aina class ka miss taw khela ise nangna sumain karan ta na braba noi police ki dab to sida dia retro bro as police ki dab ki wana tv noi engineering tamba kangbu gi tan banina araiba method thibado sida di matam leitre ba as kaina phani sida la khaila ga ema ga unadradi yumda handabida no bro makha tagan ai taba ngam noi se niti gi mache ga RB gi mayambaga chele haibadugi sida nupiga unanaba haidona lairo adu hairakpaduda aniduna hana hekta phengatle nangonda du kana hairake kaide jarpa pawno ha nang niti hoji stanaribo as bro adu mai haigano ekai maselni soidana khangam Nikhil nang na haido chum ma phone su off tokre ai maga unaduna wari sahaba pambai lakpani adu erdi ai mating pangbi aigi Chandigarh dagi marup amagi mari mata ne haibani akoi hostel gi warden oirido khar kupna atopa maram haijelaga kauthokna badause lakpana nang kyarak ti kauthokpa yaukre 12 pass to khiba matung dagi noma phawari sanakit kaide kauthokpano aduga hainaraga kauthokpa kaina khangamisina kamaina RB na wari saningi haibagini asuk labna laaga unaduna wari sabana phatro nang mongono hope chadrabo bro atumai hangnumi hanggadabani pass oikraba warinida aina ma nungshibadagi RB na nungshibane helamgani aduna makoini khangnakibani mana nai haiduna hospital da bukhatkibada aidi gari thawa imanaba suti na hoda yengtuna lehoba natana upai leite class yawa lakpagi mahutta juda chatkibada RB na to boiramadi ataba akhangba mabu yajaba mayamnadi nitibu yakro asuk nungsiba nupa ama leire sida haina taksilam adu aina tawki boibana aibu phattabada taki naru sengu nupa RB na mabu nungsibadagi aina mabu nungsibana kishu takibana dedo bro mafam se thadutuna chatpana yaifarani mafam se dei chatpa tarasu RB ga niti ga unara matungda chatlo aigi matamdi loiraban aina khwaidai nungsikiba miduna nungsiba misak ama laaga unahanba ngamdaba ise pap chenba ma oihauran RB
Nang leirambagi aigi asoibasu khangman. Nitidi nang khaktagini. Aiga maga kaidonungda loinaba oithokan. Nangi maithongda tariba awabado mana uraga nungairu. Madumak kuppada ai mating pangki ayaba bibi. Phajindana thamlamba mitlu pirangsu maning tamna chentharagle. Raspberna aina lanki payawar su ngakpiyu ko. Nang landeda nangna ibu marup amagum lubibasi ainungan. Ngasigi numita ai nitibu mapamsida puraknaba hotnage.